ꯐꯖꯕꯗꯤ ꯌꯥꯝꯅ ꯌꯥꯎꯔꯤ, ꯄꯥꯝꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ, ꯋꯥꯔꯤ ꯍꯧꯒꯦ ꯈꯟ ꯆꯪꯂꯨꯏ ꯑꯁꯥ ꯆꯥꯎꯅ꯫ ꯍꯦꯟꯅ ꯆꯥꯎꯕ ꯑꯁꯥꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤꯁꯨ ꯏꯗꯨꯅ ꯏꯟ ꯑꯦ ꯔꯤꯂꯦꯁꯟꯁꯤꯞ ꯋꯤꯠ ꯕꯨꯝꯕꯨꯡ꯫ ꯐꯖꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯩ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ, ꯑꯇꯣꯞꯄ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯜꯂꯤ꯫ ꯊꯦꯡꯅꯩ ꯀ꯭ꯋꯤꯟ ꯃꯌꯥꯝ, ꯂꯝꯒꯤ ꯀ꯭ꯋꯤꯟ ꯅꯠꯇꯦ ꯖꯅꯋꯥꯔꯤ ꯀ꯭ꯋꯤꯟ, ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯀ꯭ꯋꯤꯟ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯗꯤꯁꯦꯝꯕꯔ ꯐꯥꯎ ꯂꯩ꯫ ꯀ꯭ꯋꯤꯟ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯦ, ꯊꯤꯟꯊꯕ ꯇꯧꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯃꯥꯡꯃꯛꯇꯗ ꯆꯥꯎꯅ ꯏꯔꯝꯃꯤ ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ꯫ ꯆꯨꯝꯃꯤ ꯀ꯭ꯋꯤꯟꯅꯤ, ꯃꯥꯒꯤ ꯔꯨꯜ ꯁꯣꯏꯗꯅ ꯆꯠꯅꯔꯝꯒꯅꯤ꯫ ꯐꯖꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯩ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ, ꯑꯇꯣꯞꯄ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯜꯂꯤ꯫ ꯊꯦꯡꯅꯩ ꯆꯅꯨꯔꯥ ꯑꯃ, ꯔꯤꯂꯦꯁꯟꯁꯤꯞ ꯋꯤꯠ XYZ ꯂꯩꯇꯦ, ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯌꯥꯎꯗꯦ, ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯃꯛꯅꯤ ꯊꯤꯔꯛꯄ꯫ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯏ ꯑꯩꯅ, ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ? ꯃꯦꯁꯦꯖ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯈꯤ, ꯑꯩ ꯃꯥꯒꯤ ꯕꯣꯔꯖꯥꯎꯅꯤ ꯅꯪ ꯀꯅꯥꯅꯣ? ꯐꯖꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯊꯧꯅꯥ ꯍꯜꯂꯤ, ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯟꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯗꯅ ꯂꯩꯔꯝꯃꯤ ꯏꯟꯕꯣꯛꯁ ꯑꯟꯔꯤꯗꯦꯠ ꯃꯦꯁꯦꯖ ꯈꯔ, ꯌꯥꯝ ꯍꯔꯥꯎꯅ ꯏꯟꯕꯣꯛꯁ ꯍꯥꯡꯗꯣꯛꯂꯨꯏ, ꯑꯣꯏꯔꯝꯃꯤ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ꯫ ꯃꯁꯛ ꯈꯪꯕ ꯈꯪꯗꯕ, ꯀꯟꯇꯦꯁ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯅ ꯈꯟꯕꯤ ꯍꯜꯂꯝꯗꯕ ꯃꯦꯁꯦꯖ ꯍꯜꯂꯤ꯫ ꯏꯟ ꯑꯦ ꯔꯤꯂꯦꯁꯟꯁꯤꯞ ꯋꯤꯠ ꯗꯨꯝꯕꯨꯡ ꯑꯣꯏꯍꯧꯏ ꯀꯟꯇꯦꯁꯇꯦꯟ ꯅꯝꯕꯔ 4, ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ ꯑꯣꯏꯍꯧꯏ ꯀꯟꯇꯦꯁꯇꯦꯟ ꯅꯝꯕꯔ 14, ꯑꯩ ꯃꯥꯒꯤ ꯕꯣꯔꯖꯥꯎꯅꯤ ꯑꯣꯏꯍꯧꯏ ꯀꯟꯇꯦꯁꯇꯦꯟ ꯅꯝꯕꯔ 24꯫